Ahanbadem Maruoiba update among Lipa Kimera de Gilokuchege, Sisipurda Lady Romay Naga village sing the alternative administration Amanone district Lahinava CM the memorandum Twkhre, Sorasan Project Manung the Lady Romay Naga village sing Oiba alternative administration Amanone district Lahinava Madikang Pupi district Manung National Highway Contract Trade in Fan Jiribam Lambi Paring the Kundari Romay Naga village sing Asi None district Manung Selhanava Romay Naga Council Manipuri. Twkhre Long-Range Chief Chairman Association Twkhre Long-Range Kangpupi and Surasanpur Amadi Rongmai Naga Students Organization Manipuri Air na Chief Minister Nongthongbam Birenda Memorandum ama Twkhre Hairi ngarang ating bada Chief Minister Secretariat ta hairi balup sing asigi mihut sing na Chief Minister una dun Rongmai Naga miyam na thingnari ba awaba khudongcha da kaya gi matang da wafum kaya phungdoki sahi amaga thama hilak da Manipuri irang asina marum oirga Surasanpur amadi Kangpokpi district ta khundari ba Rongmai Naga sing na awaba khudongcha da kaya mayuk na bagi matakta hairi ba district ani asida Naga sing na sathok sasin tawbada yamna toina sek tawba ki han khangan man sing ba thawung kaya mayuk nari loina MJ na all as pensioners sing palenga ki scheme kaya district administration ani na khena ba yengba mineng na phangdana leiri loina na imfan jeri bam lambi gi ketel man bidegina porilong phawba sikang phukpi district administration na ngak senba ngamdri haina Chief Minister represent ki memorandum adu da parli aduga matheng update asina Asiba haksang ama leiramle ngasi pung trama Twkhre helakpa da Imphal police station ki manuk senbar not ewasi gi fashion dress dukan maya da nupa amagi Asiba haksang ama leiramle hairi laikidrba miyo edu masak maming khangba ngamdri mahak overdose ta siba oiramba yai haina thajanari Asiba haksang adu masak maming khangbok na bagi damakta Imphal police station ki team amana laukhatpa matung rims ki middle sang da Twkhre hairi aduga mathing ki update asna kangla pawdu gi lokuchage DGP amadi security advisor lauthokina ba taksilakhiba Manipur thokliba irang asil law enforcing agency singna mathauda mapung sangdaba amadi intelligence network fail oibadagi oirakhibani thokliba thodok sing asil law enforcing agency sing makok thongba singna mathauda mapung sangdaba amadi thawa sadabagi oirakhibani haina lamdam asigi mangjil thaba civil society lup sing mahiroi lup manga amadi kaitelgi ima ibel sing amasung tongan banupi lup singna DGP amadi security advisor the moral ground pham thadokadabani haiba kan ba demand tawriba asigi matang dalinga ki oiba phirem ama lawfam thogi loina na miyam na pamdaba thajadraba DGP amasung security advisor na pham konduna adumuk laikhigadra natraga na moral ground na pham thadokadoribra haibadu miyam da khangan pham thogi miyam na pamdraba DGP amasung security advisor gi mathata India government amasung state lengang kari karamba logi oiba tabuk lokut kadoriba ge haibadu miyam da khangan lu Myanmar gi mathata landaba amadi logi wangmada Indo Myanmar ngam khilan silakiba kutlai paiba sin kuki zo kangluki lalhoba sing aduga India government na karino kananu yengsin ba tawdana nongmai sungkap kap na dana kari marum gidamakta suspension operation su sign tawkibano India government na sugi marum da karamba makal gi politics leibagi haiba ge haiba miyam gi mafam da singna bo hang leirak liba sigi matang da miyam na tapna langla langjin amati paukhum leirakpogum uba phangli foreigners sin kuki terrorist singna sugi khudongsa balora matam sangna Manipur gi manung da makhoi gi yungpham thonduna Kukising ki oiba tokhai belebak jalengam semna geopolitics ki lalong chataduna mamang sahi gi me humda mitei miyam gi mathakta khanghoudun landara khibani terrorist sing na leibak ki apun basaktam thugaina aphaba makhal gi lan gi khusu kulai paiduna mitei sing happa yum kai amasung laising na singwa paktak na mai thabagi thabuk sahi ama hena leptana sathariba asida ngasi phabu India government na khut thingjen ba tawduna free hand thaduna tamdi India government na Manipur gi wathok ke warusin purak ba hona bagi mohte India gi security forces na landarak belam hen to hen basing ngak senduna thamba haibasi lal asida aron ba lautuna ba yawi haibada haiman ba thukloi kuki terrorist na makhoi gi demand ga mari leina lainga ki mathakta landaba gi mahul atamna na mitei singi khakta da harpa tupagi thabuk chathariba asigi maramdi mitei gi mapangan son thandrabadi demand fangloi haibagini aduga mitei gi mapangan mayeng tahanna honarakibani loina lalak asida kuki kangluki lusing basing amadi kuki MLA tara yaung India government na makhoi na area domination tawriba mafam singda tokhaiba mahiloisa sing custom division thong amadi mini airport na singba kaya thamna ba central government gi mari leida ba singda iba serul pitur official oina process tawriba sing asigi matang da state lenga athingba asipifam thoi loina central government ki maike digi state ki aya yauduna makhoi gi process ama ta sathaba tawroidabani state ki maike digi central government da lenga ki aya yauduna Kukising na makhoi gi aron ba thawrang gi demand pum namak taw handana ba khanghan pum thugi Kukising na makhoi gi khakta gi oiba hural lona gi administration oiba semgat sagat pagi process ta thaba haibasi separate administration ki pandam ga mari leina bani lawi lan marung da Kukising na separate administration ga mari leina na infrastructure sing semgat sagat pa madi India government da aron ba file sing leptana process tawba state na matam sana thingna ba hotna daba asisu lenga ki intelligence fail oibagi khudamni law and order ngak senba ngamdabagi foreigner terrorist sing na laibak thugaina ba landaba ngamlakhibani Kukising gi lad asita khwaidagi angakpa ama oiribadi ngasi
ngasi fawo Indian Security Force singna khut thadabagi thabuk sathariba asimuksu lawtunaba mawnggi lanni haina lawi lanasta state ki home department gi makok thongba DGP amasung security advisor yawbagi singnaba leibadagi miyamna makhoibu resign tongnaba demand tawrkhibani lawi lengaklumgi yanglen saru oiriba bureaucrat officer singna mathau pangbada iyong lei melei naiba thong satharbadi state adu kangkhung sainabagi maram oi